Nupi Lallonbasing Partyda Changjarakkadabani PREPAK Haukiba matam khara asida Mantri Pukrigi yum amada laiba asanba baragi yum amada lamsat naidabi kharana Nupi Lallonduna leire haibasi party na thigatpada chapchana khanglai maramaduna haidba miyoising amade makhoiga loinaba Nupi Lallonbasida yaubasing January 38 fawbugi manungda Partyda Changjarakkadabani natrabadi ngakpifam thoktraba laiwa khunaibu maham tanaba sinba miyoising lawduna akanba sairak piragani haina PREPAK Department of Publicity and Propaganda gi Publicity Officer Mangal Kuman na thadorokpa cherol man haire cherol asina makhata na haidivana malem gi civilization na mangda sakhalakpagi khongthang asida nupi singi maphamda lairik laisugi mangal phangba hengat lavaso nupi gi mayokta sathaba award anai miyot minai kaya thoglakpa loinana nupi bu lalon pot oina sisinaba miyoi kaya gi changde nongma gi iraiba kanglaipak ta hengalakpa asida PREPAK na nungnang ba phawe Kunai ama saukhatpa imung ama saukhatpa haibasi nupi gi khutta yamna lei haibasi mayamna yanaraba wafam nei adubu ngasidi lamdam segi nupi khunai da lona tamna laina laisat amagumna sandoroklibasi yamna section loba mathau tai kanglai pakta haukiba chahi khara segi manungda nupi gi mayokta sathaba namja nam theknabadagi hauraga award anai gi thogdok sing thokpagi sang hengalaklibasi haksinna lawduna PREPAK na hiramasigi matangda kupna yengsinbagi tangai fadaba du lairakle iramdam kanglai pakta Loi lenga ki miot minay na awas ay tiang kamtiang na pirakpada na tana wat na iduna hatkibagi masing asi haukiba chahi khara sida chawrak na miway lising nipan ga chamapan marfu draga humdoy hengat kravane masi India gi state amatada asumna changwang ba changsata thokiba laite thawong simak kanglai pakpu haktiang na natraga nakoi na arwan ba agenda waina chatharakpa loi lenga ki pandam amagi maruoi ba saruk adune Tangkul chanu Rose, Maitei chanu Manorama kayagi mikap miraw kholda mipai ba poklaba loilam gi pothok ni amasung social security matpi bagi mahini haibasidi yetningai leitraba wafam ne masida sunatana haukiba tang taraga mapan ningthaukaban numit ki nungthilda singjamai wainam thingel laikai da leiba wainam ningol thoibi Elias pisakmacha chahi humbudraga tarukpo mahakapokminaba mawpanupagi masanupana mihathi na hatoklaba matungda masamaki phamung makhada Fina yomlaga thamlam kiba laikai miyamna thengna kiba thogdok amaso handakta inaunong na thoglibani amaromda kanglai pakpu India gi nat ki paphal nungda pusin kiba matungdagi khunai gi hiram ayambada maning tamba amasong mapu oibagi punsi thodang punna nupa nupi na yaminarakibagi yellow liklamadu ngasidi loi laingangna thaidokibaga loinana hingbagi maikai lamangna halaba phibamda mikha ponna hinganbagi punsi purakiba maramna nupi gi mayokta sathakiba awat anai sing hengalakibane Maramaduna St. Milon amasong Laisemlon gi oiba thak ingkhat pibaga loinana khunai gi oiba achumba khongthang na pirakpa political oiba khongthang na nupi gi mapanggal hapkat piba mathau tare masina nupi gi mayokta sathaba award anai wakhai gadavane natrabadi matam khara leiragadi khunai ase sumsaraba khunai ama oirakpa yai adubu wafam sing asidi loi lenga ki makhada leiriba makhaidi oithokloidaba maramna mikha ponba minai gi punsiro leheliba loi lenga ki potpu ase Yankhaiduna manaba khunai gi maphamda ningtamna hingba laingaklon purakna bohonavada nupi khunai ni hena lumba thodang lobagi matam oirakle handak marak lamdam asida inkhalagliba nupi masa singdagi hauraga mayai oirakpa mauna ha kayabu makhoi gi sandan fam lalon pot oina sizinaduna miyoi khara muk nauna thorokle haibasi party na thigatpadagi khangle makhoina mayai ka ba nisa kaya chasin thakchin duna nupi kayabu nupa oibasingna selga mantikna duna Pung kharagi waina yonthokpa amasung sizinhanba na chingba tampaki maphamsingda sathabagi chapsaba likhun khudam changdamga loinana party gi custody da leire khudam amatang pallavada haukiba matam khara asida mantri pukrigi mapham amada leiba asanba baragi yum amada lamsat naidabi kharana nupi lalonduna leire haibasi party na thigatpadagi chapchana khangkhe hairiba miyoising adugi manungda irom maizrau mamang laikai Thingbaijam thoihenba Elias ibungo apokpa Indrajit apokpi Sundari Revia lai mapokpam apokpa Jilangamba laifam Konjeng laikai Kauna thabi amasong Tek Elias Julia apokpa Bungsa Elias Prem Kumar Sograkpam laifam Iro maizrau hairiba miyoising asine hairiba miyoy ahum asigi manungda thoihenba Elias ibungo amade Revia lai mapokpam de haukiba tang taraga nipan nongmaising numit ki ahingda Iro maizrau maning lekaida Maruti Swift angauba amagi manungda sanai yunaiduna leiringaida club ki miyoising amasong maira paibising na fakibagi thogdok leikravane maramaduna hairiba miyoising amasong makhoiga loinana nupi Lallonbasida yauba party na makhoigi tungi khallaga masagi maming leibak miyamda takravasing ase January 38 fawbagi manungda Partyda Changjarakkadabani natrabade
ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯔꯦ꯫